Mayambu Khurumzari dom neng biri basi Impact News ni ai Joyshree Usham na Impact News ki manung hunada taram nokchari. Manipur da tholi bairang asi lakshnaba security force singna hozi combing operation yam kanna chathari aduga numit kharani zida hozi arms and ammunition mayam phagat pagi paw asi khoina thengnare aduga thokli bairang asi illegal armed immigrants singna involved tawraga thogan khibani haina mari leinaba authority singna phongdo khibasu laikre loina na NIA na mioi ani transnational conspiracy ga mari leinana phagat khibasu laikre aduga Irang asi karam na horok kibano haibagi kano wahang asi lakmatam da CSO kayamarom adagi Michael kadagi it's narco terrorism na maramoidna Manipur irang asi tholak pani haibagi wafam asi adum hoina dum thengdaraba wafam di itatat na dum masi narco terrorism haibazi yamna makokta dum lairi aduga hozik haki mamang da hoina phangje kifa paw magi matungin na hozik CBI na hozik Pune dagi hozik akogi mahiroi ani laikidaba missing and murder case ta chenaba ni haiba mastermind ni haiba mio ema fagat pa ngamle haina adugumba CBI gi press note akoina ngaki mamangda thengnazare aduna ngasi akoina Manipur da asuk charang na bathokliba misi minya kya thokliba dagi displaced people mayam lairiba yum kaya mai thakiba property kaya mangkiba dagi mahiroi laikidaba yawba sikumba nungaitaba dagi rape case mayam thokiba si mayam je kari dagi horokpano haiba targadi akoina narco terrorism is one of the key factor aduga ngasi akoina who are its facilitators masi karamna horokibano kanana facilitate tohonkibano aduga akogi yamna fazaraba akogi lamda masida sumaina akogi shanti pura kahenkhiba aduga violence rom da purakibasi kanana oigedagi haibagi matangna kanana facilitate togibano maru aji kanana facilitate togibano haibi matangna khananabagi tanjadu logjage ngasi gi topic na narco terrorism who are its facilitators Hiramat sida manung huna khana binaba khogi studio the election biriba hake right mak to the election biri Oza as Manglemjao retired IPS officer Oza butaram nokchari thank you Mayai thamga the election biri Oza Khoirom Loyalakpa editor Naharolhi Thoudang Oza butaram nokchari and on my extreme right election biri Oza Khuraijam Athouba vice president IPSA Oza butaram nokchari ngasigi ahamba wahanga se hak Oza Khuraijam Athouba da lakchage Manipur politics ki matang sidi Joyshree masidi koi naina dum phai politics tawdri Manipur da hana tawrumi sidi dum angam ba pesa puthongna vote karaga lakpani miyam du pesa khaga yam loroga patha thage thinga tani ana moi politics tawde an moi thokpa dum tanja yenga wai khum tawna ga chingdhana ba chingkhatna ba adugi drama ngatani politics yaudri aduna naina rugum se dude until unless voters in realize tawraga right person politics khangba leba nungsiba Leba ki damokta thawak tawge khanba mi thagat pa ngama kando adai duda tholak pa elected members sing do they will do politics hojik laiba sing sidi miyam dagi paisa piraga miyam du su vote yong thokraga vote leiraga angamba khai yamna bit taw ngam duna karaga dum tawna ki banga tanina ai adai duda ai naina dam phareng khale ai samjal lage separate administration ki matang se moina separate administration talisi maram kaigino ha kanda separate administration is to establish a separate narco state completely moina control tawba aikogi sidagi administration state tagi administration tawraga chingi jaga leibse completely moina narco state ama semba yana na bagi ada wa reason da shan state ta tawkibse masi hujiki haiba jedare gi chairman moi phajana adugi nungai bse ura lakrabane ar moina ngasi india gi law je mapangan yam sonba india law je leitaba gu mani sigi saruk sidadi ngasai haiba hill house tax ki list ama khoi jana puthopi reido administration je almost nil ni hill area da subsequently ngasi ngarangi wari nate subsequently state administration lai se pura leitaba gu mani aduna hai bu jaga sida makoina moi masa si tribal lamani na haijal laga scheduled tribe claim tawsan raga ngasi the ancestral land hai but actually moi gi origin se naturally they are immigrants 1830s turning down na aya ba period thamgi ba se immigrants oina kora thamgi ba immigrants ki matung da 3-4 generations of refugees when NARCO generation mari mong yaw 1950s ta 80s ta 60s ta lakhibam lay ko aduna refugees when mong lai adui matung dagi de mo moina citizen claim to citizen oire matung da tribal oire ko tribal claim to matung da scheduled tribe ta changle di ancestral land claim to khale ancestral land gi demarcation mo moina dream to hor ko dei di jalengam gi idea thole jalengam thole jofate thole jogam thole kuki land thole adudagi di adu realize tong no hona pada within the ambit of the Indian constitution haijal laga makoina thajal lakiba ngasai na state ki legislature de yawshal lakiba do adugi mi sing do thajal aga da separate administration demand to hon bane
So these are all my nexus conspiracy maneva mogi ta narco terror network to gi ko admaina changchal ki pone na masi yade. Number 3 da UNODC na United Nations Office of Drugs and Crimes na 2022 the report am phonge Myanmar gi magi thoi bi rang se refugee crisis ta adu da drug ki se yawe poppy cultivation to bsigi shan state ta leram bsidagi tamna transfer to shalaga Manipur gi Churachandpur and Farjol gi belt se is the high density poppy cultivation to re habsi UNODC na phong ba map sida indicate to yaw bane anu chen ningai kemlite sin narco gi akoi golden triangle lama sida transfer to chen ba hore se evidential oira bane atopo point amana akoi gi India gi law ji problem se kamai to ge da NDPS action na phanyam kan ba tar ga su whole Southeast Asia da le country me am se drug gram tara gi mathak ek pha death penalty ngak tane India da na crore chama gi pharo crore kun gi crore kunthra gi kilo da pharo ngasi bo kana death penalty pi be yaw ga adu ta di adi phari mi shin di drug ma pu da mandam ni aduna masi gi network se masi am deeply system pai mi su involve to we se dun ta ku ti ta ku ne aduna sigi po se ko thidok da ba ya ro ada akoi gi law se mapang ga kal han da ba ya ro sigi matang sida akoi gi athoba sam na so haibi khre akoi gi golden triangle gi san gi kari ko sigi matang sida ai han na su ai gi drug ki lai ama anti drug ki matang da khwai de han 1987 de iraga IT 6000 copy phongo ga Manipur se loinal yan thokhi bane 3000 lama ai free grip yan thokani maram di mara drug mena si am song la ka do re India gi ati thu la yan Manipur la ni sigi pakhat pa ma leidana ai tawsem ne aduna ngasai gi san state ta hori iba golden triangle gi khwai gi main oi ba san state ta hori ba nupa du kana no haibada akoi gi China gi Kuomintang gi mazu one of the commander ne aduga ma Chiang Kai Shek ki mi ne mana akoi gi Chiang Kai Shek ona akoi gi formo saram da sen gi ba akoi sonda Mao Zedong gi party sin ngam gi da gi aduga mana southern lom da leibani na akoi gi Lao rom da sensal ga Thailand da adigi keno da akoi gi San state lakhi bane ba siga parallel oina yamna parallel oida sigi akoi sugi kari gi lai bisi ngrang na han gi ni ko yamna parallel oina sin state che si yamna notorious division na moina lai bisi kuira bane aduna wal gi lairikta narcotics ki lairikta ngasai ki San state ki area sing tu de khara lapthok saraga su sin state si yamna notorious oiba drug poppy cultivation the advance oina leigraba illegal drugs amasung illegal poppy thabai dong ta magi kano se record se hana yam lina leigraba state amane ba adudagi ni ngasai hore idu ngasai gi koi thanglin pau gwiti akoi gi ZR gi chairman do adu si leigre adu ga sumba si India da sanga ngasai gi akoi athoba na hai gre ngasai gi sanga aga akoi gi kano da akoi gi kano akoi gi Burma gi kano eramaga MP eramaga 93 do eramaga 95 da Indian citizen erame haibdo si sumba si angakpani sumba mayam ama yamna forgery sajanba mayam ama leiraga Manipur gumba khara crisis masa leiba akoi gi ethnic mayam leiba city mayam ama leibagi issue ji leiringai seida Manipur je sumba mayam sigi lila sanabam je khwaide nungai bo ina loro mane asmai do na haijala e aduga akoi Bihang lom dagi Tidim road aina akoi gi hana su leirimi se aduna Tidim road sidagi haijala ba zum letana adum lisang khina sahi su pa hujik su dum langwani yauroi hai ngam pote da soidana yorongani he ju khali maramdi masidagi lakadabru profit mayam do maduna akoi former DGP hai je bata re adagi hujiki Churachandpur gi MLA LM khokti masa magna magi stand manam da akoi moin profit thari je phajabagi thabani leidu farm jabagi thabani aduga asi pufi ji plantation tawda mitei singi tegi asoba paisa financier sing lei biar tawi haiba mamang da phongdok khibo wafam khara leire ado khoi makti madu min mangna di udraga su akhogi mitei major community oriba mitei sing adumaina narco genosiga mari lena terrorism natraga su business da involvement leramdana song na phanagi bisu dum Guwahati da khangdi mapan da Delhi da khangdi phanagi bisu mayam ju lei aduga mitei jingna tawriba magi business ki line da chathari duga aduga ngasagi narco terrorism bu specially oina
narco terrorism wina sathari bhai tare ne community khare dugi wakhan duga ani jimadi yam song ne khenei haiba tare wakhlon khenei jaba tare aduna ninga se akhoi ino athubuna mamang da phongdok khiba yam mayek seng na yam clear wina phongdok khre adage tamo Manglemjao no su phajana phongdok khre masi moigi di masi tauge yongna tawra abani haibani da ngasai ka son gi golden triangle gi mayam du muthal khara matung da hoji Manipur si ani suba golden triangle gi ta same ge na la abani ba ado madu la hanna bu hona da pre plan mayam amane ba pre plan si da kana kana yawi ha ga de khoi gi hana mamang da DGP wen ba dongel that involvement to have been ko kenona unar ko wane IS officer sing hajule riba kuki gi MLA tara ajai kamar ka do moi ke de bogi yawi du ne habi ofun du